ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯔ ꯊꯣꯛꯆꯣꯝ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯎꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯆꯦꯟꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯆꯜꯂꯛꯏ꯫ ꯏꯊꯟꯇ ꯑꯣꯏꯕꯅ ꯋꯥꯈꯜꯁꯨ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ꯫ ꯍꯩꯅꯕꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅ ꯃꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯠꯀꯅꯨ ꯍꯥꯏꯅ꯫ ꯉꯁꯤꯗꯤ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯔꯣꯝꯒꯤ ꯒꯥꯔꯤꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗꯗꯅ ꯈꯨꯟ ꯊꯪꯅꯕꯒꯤ ꯒꯥꯔꯤꯗꯣ ꯇꯣꯡꯅꯕ ꯆꯦꯟꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ꯫ ꯁꯨꯛꯁꯨ ꯁꯨꯛꯏꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯤꯟꯗ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯊꯟꯇ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤꯁꯤꯅ ꯍꯟꯗꯛꯇꯅꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯍꯧꯗꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯣ꯫ ꯌꯨꯝ ꯌꯧꯗꯣꯔꯦ ꯈꯟꯕꯒꯤ ꯋꯥꯈꯜꯗꯤ ꯈꯔ ꯁꯥꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯇꯥꯔꯛꯏ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯏꯊꯟꯇ ꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯏꯁꯥꯗ ꯁꯨꯝ ꯐꯥꯎꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯂꯩꯇꯦꯟ ꯄꯥꯏꯔꯒ ꯃꯤ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏꯕꯅꯤ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯒ ꯌꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯥꯕ ꯂꯣꯏꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯂꯧꯕ ꯑꯣꯏꯅ ꯑꯩꯒꯤ ꯀꯥꯒꯤ ꯆꯧꯀ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯐꯝꯅ ꯎꯏꯊꯔꯨꯔꯦ꯫ ꯆꯩꯔꯛ ꯑꯗꯨꯗꯅꯤ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯒꯤ ꯊꯕꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯅꯃꯛꯈꯤ꯫ ꯑꯩ ꯃꯤꯀꯞ ꯁꯠ ꯂꯥꯎꯅ ꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯅꯥꯛꯇꯗꯤ ꯃꯩꯈꯦꯠ ꯎꯄꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯦꯠꯇꯣꯛꯏ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯏ ꯐꯠꯇꯕꯗꯤ ꯃꯩ ꯀꯤꯕꯅꯤ ꯍꯥꯏꯕꯗꯨꯗ ꯇꯧꯔꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯋꯥꯈꯜꯗ ꯈꯟꯅ ꯐꯃꯨꯡꯗ ꯆꯪꯉꯤ꯫ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯁꯨꯝ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯒꯤ ꯃꯤꯀꯞ ꯑꯃ ꯊꯣꯛꯂꯛꯏ꯫ ꯎꯏꯔꯨꯝ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯕꯒ ꯐꯃꯨꯡꯒꯤ ꯃꯈꯥ ꯈꯥꯡꯒꯗꯒꯤ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯅꯤꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯣꯡꯁꯦ ꯁꯠ ꯊꯥꯡꯒꯠꯂꯤ꯫ ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯈꯤꯕꯗꯣ ꯃꯃꯥꯅ ꯇꯥꯍꯧꯔ ꯃꯥꯜꯂꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯃꯥꯗ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯇꯨꯝꯃꯨꯕꯒꯤ ꯋꯥꯈꯜꯗ ꯖꯥꯠ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯃꯃꯥꯅ ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯇꯧꯗꯨꯅ ꯑꯣꯛꯊꯣꯛꯑꯦ꯫ ꯑꯗꯨꯗꯩ ꯑꯩꯁꯨ ꯂꯦꯇꯔꯟꯗꯣ ꯃꯩ ꯉꯥꯅ ꯂꯩꯈꯠꯂꯒ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯩ ꯇꯨꯝꯕꯗꯤ ꯍꯧꯒꯠꯇ꯭ꯔꯦ꯫ ꯏꯁꯥꯁꯨ ꯏꯅꯝ ꯅꯝꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯆꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅꯗꯤ ꯆꯥꯅꯕ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯆꯝꯐꯨꯠ ꯈꯔ ꯃꯃꯥꯅ ꯐꯨꯠꯂꯒ ꯅꯝꯗꯅ ꯇꯧꯗꯅ ꯈꯔ ꯆꯥꯔꯦ, ꯑꯗꯨꯕꯨ ꯐꯃꯨꯡꯗꯒꯤꯗꯤ ꯍꯧꯒꯠꯇꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯝꯃꯦ꯫
ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯣ ꯇꯣꯏꯂꯦꯠ ꯆꯪꯉꯨꯒꯦꯅ ꯑꯩ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯁꯨ ꯈꯔꯗꯤ ꯂꯥꯞꯅꯩ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯣ꯫ ꯃꯃꯥꯗꯣ ꯑꯩꯅꯗꯤ ꯀꯧꯔꯒ ꯍꯧꯗꯣꯛꯄꯅꯦ ꯑꯗꯣ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯏꯊꯟꯇ ꯇꯞꯅ ꯊꯣꯛꯂꯛꯑꯦ꯫ ꯇꯣꯏꯂꯦꯠ ꯃꯄꯥ ꯌꯧꯔꯦ꯫ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯃꯁꯨ ꯂꯩ꯫ ꯋꯥꯔꯛꯀꯤ ꯄꯜ ꯑꯃꯇꯪꯅꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ꯫ ꯑꯩꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯒ ꯃꯪꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯁꯤꯡ ꯈꯥꯏꯕꯗꯧꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯜꯂꯞꯅ ꯇꯥꯔꯛꯏ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤꯡ ꯈꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯀꯅꯥꯅꯣꯃ ꯁꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯤ ꯁꯧꯞ ꯑꯃ ꯐꯪꯈꯤ꯫ ꯑꯩ ꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯃꯤꯠ ꯏꯔꯪ ꯂꯪꯈꯩ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯈꯨꯜꯂꯒ ꯂꯪꯉꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯗꯣ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯇꯣꯏꯂꯦꯠ ꯆꯪꯉꯨꯔꯦ꯫ ꯑꯀꯤꯕꯗꯤ ꯁꯨꯝ ꯐꯥꯎꯔꯤꯕꯅꯤ꯫ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯏꯃꯨꯡ ꯐꯥꯎꯗꯤ ꯎꯆꯤꯟꯅꯆꯤꯟ ꯌꯧꯔꯦ꯫ ꯑꯩꯅ ꯍꯦꯛ ꯆꯪꯕꯒ ꯑꯩꯒꯤ ꯀꯥꯔꯣꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯐꯝꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯟꯗꯛ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯨꯒꯤ ꯊꯋꯥꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯁꯤꯈꯤꯕꯗꯣ ꯃꯊꯃꯣꯏ ꯆꯥꯛꯅ ꯌꯥꯝ ꯄꯦꯟꯈꯤꯗꯕꯒꯤ ꯑꯣꯏꯕꯅ ꯗꯣꯁꯥ ꯄꯥꯡꯗꯕ ꯅꯉꯣꯟꯗ ꯑꯣꯏꯅ ꯁꯥꯟꯅꯔꯛꯏꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯀꯥꯏꯁꯤꯗ ꯃꯊꯪ ꯃꯥꯒꯤ ꯊꯋꯥꯏꯁꯤꯅ ꯁꯥꯟꯅꯔꯛꯇꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯗ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯇꯥꯟꯅꯔꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯖꯩꯒ ꯇꯧꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯈ꯭ꯔꯤꯕ ꯏꯅꯦ ꯑꯍꯣꯏꯗꯨꯒꯤ ꯏꯃꯨꯡꯗ ꯆꯠꯂꯦ꯫ ꯑꯩꯁꯨ ꯌꯥꯎꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯖꯩꯒ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯆꯦꯖꯪ ꯆꯐꯨ ꯑꯀꯥꯏꯕ, ꯂꯥꯏꯙꯤꯕꯤ ꯑꯃꯟꯕ, ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ, ꯎꯆꯥꯟ ꯃꯩꯔꯥ, ꯃꯤꯀꯨꯞ, ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯇꯧꯗꯅ ꯄꯣꯠꯆꯪꯁꯤꯡ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯇꯧꯒꯗꯕ ꯊꯧꯔꯝꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯣ ꯉꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯀꯥ ꯑꯗꯨꯗꯅꯤ꯫ ꯃꯥꯏꯕꯗꯨꯅꯦ ꯑꯩꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯆꯪꯉꯤ꯫ ꯑꯩꯈꯣꯏ ꯀꯣꯏꯔꯤꯛ ꯀꯣꯏꯅ ꯐꯝꯃꯤ꯫ ꯃꯌꯥꯏꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯎꯆꯥꯟ ꯃꯩꯔꯥ ꯇꯩꯔꯦꯠ ꯌꯨꯡꯉꯤ꯫ ꯆꯐꯨ ꯑꯀꯥꯏꯕꯗꯨꯅꯦ ꯃꯌꯥꯏꯗ ꯊꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯄꯣꯠꯆꯪꯁꯤꯡꯗꯣ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯧꯔꯝ ꯍꯧꯔꯦ꯫ ꯉꯁꯥꯏꯉꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯣꯠꯆꯪ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅꯣ ꯍꯪꯉꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯨꯄꯤꯗꯨꯅ ꯌꯥꯟꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯧꯔꯤ ꯃꯆꯦꯠ ꯑꯃ ꯆꯪꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯗꯨꯗꯤ ꯑꯩꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯨꯝꯈꯤꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯂꯧꯔꯨꯅꯕ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯀꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯑꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯜꯂꯛꯏ꯫ ꯊꯧꯔꯤ ꯐꯨꯝꯐꯝꯗꯣ ꯎꯆꯤꯟꯅꯆꯤꯟꯅ ꯌꯧꯔꯦ꯫ ꯇꯧꯈꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯣ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯦꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯟꯅ ꯌꯦꯡꯗꯅ ꯏꯃꯨꯡꯗ ꯌꯧꯔꯦ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯎꯆꯥꯟ ꯃꯩꯔꯥ ꯆꯨꯈꯠꯈ꯭ꯔꯦ꯫ ꯆꯐꯨ ꯃꯅꯨꯡꯗ ꯊꯧꯔꯤꯗꯣ ꯍꯥꯞꯆꯜꯂꯦ꯫ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫
Ngahaktang laybaga nupi amana kappadawna thongnaw mayada taraki. Maibaduna kirunu mahakki matam loiradabane hairaki. Thongnaw mathanda sat hangdoraki. Khoi mayam khangprek khangna laurammi. Nungsitki saum ama chapududa fan launa chongsinki. Hek chongsinbaga mai bung launa hauraki. Ut ontifau mai thagadabani haiduna maibana hairaki. Uchan haptuna thajilli. Ngasai hapkiba mingselduna imungdugi mayai oiramna phummi. Jaiga tawba loire. Loirakpada numit kabak toklakle. Chafuda yauba ut ada mamang turenda haitharure. Aduga safudusu thadarame. Mitudagi ai isadadi ngasi phawba aki tujungbadi kaisu yaraktri. Yaudabassu oijage. Wari asi aigi maru bir thokchom mahakna thabirakpa wari amakhakni. Asigi iroinana mayangi mafamda asengbu thokiba natraga fiction story oibirabasu laibirabadi thabirau. Asigi iroinana ngasigi di kainarasi mayam.